Hello guys, member taram nokchari mayam na adum khangju khangning ba hujpau da khangning ba pop le ba adum laba Bermuda Triangle gi matang ni khoina ngasi khangmina ga doisi ado adum nungai gani haidana khale mayam puna taminaraga mayam puna khangmina si aikoina lethok jaba matam da soi khilan ki be yaroga su mayam na ngakpi gani habagi thajab si thamjage adudi wari si matang si da hujarage nong thakna loksan khrabra natragana laimai da chang khrabra mayam na sigi wahaisa adum toina tabiram nagani khanje adubu sigi thodok se thokpa aikhogi art sida jaga amsu lei jaga se mi mayam na claim tawnari thodok se mak thoi haida adusu North Atlantic Ocean gi west thangba mafam da leiba US ki Florida dagi horaga Puerto Rico Island amadi Bermuda gi marakta lei hariba jaga se aina haijakre belam ahum se sipulaga triangle shape ama seme aduna mara moiraga mafam asa Bermuda Triangle harga su khangne adu mafam asida thokpa thodok singsa uraba matung magi tongan tongan ba maming sing su tholi samna harabada Devil's Triangle the limbo of the laws haina su khangnari ado sumaina thodok to ikaina haina ba horak pasa karamba matamda kamaina horakibano habado adu hana khangminasi 1950 da US media gi manungdani mafam asigi matangda uhai matik oiragasu yawba hawri adubu ihan hana mafam asa miyoi bana Bermuda Triangle haragana khangnarak pasidi karama matamdagi khangnarakhi gi habada Winston Gadina article ama fonki Argosy magazine haidana aduda mana kamaina igi habada Florida gi manakta area ama lei mado mafam ahumna punchelaga sabani mafam aduda karino khangdaba activity ama kanna tawri haidana iri aduga mana iriba article do adugi mamingna the deadly Bermuda Triangle haidana maming thole adudagi makhata na area adugi matangda wari sanaba matamda mi singna Bermuda Triangle haidana adum sanaba hokibani adumna adum haikibaduna ngasi phawbada mafam ado Bermuda Triangle harga khangnari hariba triangle asigi problem si karino haba matamda mafam aduda transport ki vehicle ama hekta lanba matamda amukna radio system yakidaba compass yasalaktaba electronic device do sizinaba yadaba tawi ado amukasu hena ngakpa haiba taragadi mafam aduda lanba plane oiro ship oiro hekta mangki doini adusu plane ship mangba oiragadi phai aduda tongdiba misu yawna mangadoini mangki ba hairisa moigi mami haigadra machet ama fawada phangdab adumaina tawdok si to abanina jaja suyan haina ba hawrakhi mi kharana haibada mafam asida sea monster le hadan hai karana amo alien gi influence le hadan hai jajat mayam hainar e adubu confirm tabadi amata nattab akhanana sigi maram sinani haibasi amta lekti adumna su internet ta thiba matamda Bermuda Triangle gi maramda books po oigera movie oigera article oigera yengoba taraga suna atoba toppa magi maram amamam loina leram gadi sumaina 1888 ta sip ama lerami sip to gi mamingna Ellen Austin kaw ming se myam ningsing biu ko Ellen Austin haibani masa England tagi New York fawda yona ba lakpani adumaina lakpada ship to gi captain sa magi mamingna Captain Griffin kaw mana plan sungtaw taw dabida shortcut lambi da chatpani khara thuna baidan magi shortcut lambi sisu Bermuda Triangle dugi manakta oigadoini ko adum naknari haba tare adumaina mana mafam adu yorpa matamdadi Bermuda Triangle hairisa segi manakta bot macha ama chatpa ukhi adugi boto maung ama naidana panghaida haiba se ure mana samudragi web chatpado adumaina haiba tare chatpadi chatpanate ko captain do bot tuga communicate tawna bakanna honaki adubu response ama tapirakide ahan badadi moisu kirame adubu ngaki matungda captain aduna bot tugi manakta mi khara thabani karigi response tortribano haibado check tawna bagidamakta adubu bot tugi manakta yorpa matamdadi moi khara lakpado nga eb maramdi bot ihang hanga ga lerami maduda captain yaude passenger haiba amta yaude masika loinera bot su tek takai dena leramki ado moi sa khanare bot cha moi ga loinena New York ta purasi aduga mafam dugi authority duda inform tawrasi karigumba illegal activities kumba thengna bataragadi faba yana ba haidan hainare moina bot tu putorpa matamda su nong kana chutharaki adugi matam aduda bot to ngahaktang di mangki aduga amuk kaidoge habada nonglai nongsit to lepkhiba matamda amuk bot to uba phangbani adu uriba mipum khudimak tingaknaram kaigin habada bot tu New York ta pugani haidana changsalakhiba miyoi singto adu suyawna loina mangkirami adubu bot tu di kari su atek akai ba yawki de habadare
ꯑꯗꯨ ꯎꯔꯕ ꯃꯇꯨꯡ ꯁꯤꯞ ꯑꯆꯧꯕꯁꯦ ꯃꯈꯣꯏꯅ ꯕꯣꯠꯇꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯝꯃꯝꯃꯒ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯥꯔꯤꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯔꯛꯈꯤꯕꯅꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯕꯣꯠꯁꯨ ꯂꯩꯌꯦꯕ ꯃꯥꯒꯤ ꯃꯃꯤꯡꯅ ꯃꯦꯔꯤ ꯁꯦꯂꯤꯁ ꯀꯧꯏ ꯃꯁꯤꯁꯨ ꯃꯌꯥꯝꯅ ꯅꯣꯠꯁ ꯇꯧꯕꯤꯍꯧꯀꯣ ꯃꯦꯔꯤ ꯁꯦꯂꯤꯁ ꯍꯥꯏꯔꯤꯁꯤꯁꯨ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯌꯥꯎꯔꯛꯀꯅꯤ ꯃꯥꯁꯦ 18 ꯅꯕꯦꯝꯕꯔ 1872ꯗ ꯅ꯭ꯌꯨ ꯌꯣꯔꯛꯇꯒꯤ ꯏꯠꯂꯤꯗ ꯆꯠꯀꯗꯕꯅꯦꯕ ꯁꯤꯞꯁꯤꯗꯁꯨ ꯄꯦꯁꯦꯟꯖꯔ ꯑꯗꯨꯝ ꯌꯥꯝꯃꯤ ꯑꯗꯨꯝ ꯈꯔ ꯂꯛꯖꯔꯤ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯞꯁꯤꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯁꯤꯒꯤ ꯃꯅꯥꯛ ꯅꯛꯁꯜꯂꯛꯄꯒ ꯉꯥꯏꯍꯥꯛ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯦꯛꯇꯤꯚꯤꯇꯤ ꯈꯔ ꯇꯧꯔꯒ ꯃꯥꯡꯈꯤꯕꯅꯤ ꯁꯤꯞꯁꯦ ꯀꯣꯏꯊꯤꯁꯨ ꯊꯤꯔꯝꯃꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯐꯪꯗꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕ ꯀꯣꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯗꯧꯔꯀꯥꯟꯗ 4 ꯗꯤꯁꯦꯝꯕꯔ ꯍꯥꯏꯕ ꯇꯥꯔꯦ 1872ꯗ ꯁꯤꯞꯁꯦ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯃꯅꯥꯛꯇ ꯇꯥꯎꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯁꯤꯞꯇꯨ ꯎꯕ ꯃꯇꯝꯗ ꯃꯣꯏꯅ ꯏꯟꯐꯣꯔꯝ ꯇꯧꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯨ ꯂꯥꯛꯈꯤ ꯑꯗꯨꯗ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯞꯇꯨꯗ ꯃꯤ ꯑꯃ ꯐꯥꯎ ꯍꯦꯛ ꯂꯩꯔꯝꯗꯕꯁꯤꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯤꯞꯇꯣ ꯑꯀꯥꯏ ꯑꯇꯣꯏ ꯑꯃꯠꯇ ꯊꯣꯛꯑꯝꯕꯁꯨ ꯅꯠꯇꯦꯕ ꯗꯤꯅꯔ ꯇꯦꯕꯜꯗ ꯐꯥꯎꯕꯗ ꯆꯥꯅ ꯊꯛꯅꯕꯗꯣ ꯊꯥꯡꯗꯣꯛꯑꯒ ꯐꯥꯎꯕꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯁꯤꯞꯇꯨꯒꯤ ꯀꯦꯞꯇꯦꯟ ꯀ꯭ꯔꯤꯎꯁ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔꯁꯤꯡꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦꯕ ꯉꯁꯤ ꯐꯥꯎꯕꯗ ꯃꯣꯏꯗꯣ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯁꯤꯒꯨꯝꯕꯁꯤ ꯂꯩꯔꯤꯁꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯥꯡꯉꯣꯏ ꯍꯥꯏꯕ ꯂꯩꯇꯦꯕ ꯃꯥꯡꯉꯒꯅ ꯀꯃꯥꯏꯅ ꯐꯥꯎꯒꯗꯣꯏꯅꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯤꯁꯤꯡꯗꯣ ꯃꯌꯥꯝꯁꯨ ꯆꯤꯡꯁꯤꯜꯂꯒ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯒ ꯆꯠꯈꯤꯗꯣꯏꯔꯥ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ 5 ꯗꯤꯁꯦꯝꯕꯔ 1945ꯇꯅꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯒ꯭ꯔꯨꯞ 5ꯁꯦ ꯅꯦꯚꯤꯒꯦꯁꯟ ꯀꯣꯝꯕꯦꯠ ꯐꯥꯏꯠ ꯇꯧꯕꯁꯦ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛꯇ ꯐ꯭ꯂꯣꯔꯤꯗꯥꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯐ꯭ꯂꯥꯏꯠꯁꯤꯒꯤ ꯃꯃꯤꯡꯁꯤꯅ ꯐ꯭ꯂꯥꯏꯠ 19 ꯑꯣꯏꯒꯗꯣꯏꯅꯤ ꯐ꯭ꯂꯥꯏꯠꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ट्रेनिंग ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯦꯅꯤꯌꯔ ꯂꯦꯐꯇꯤꯅꯦꯟꯠ ꯑꯃꯒ ꯌꯥꯎꯏ ꯃꯥꯒꯤ ꯃꯃꯤꯡꯅ ꯆꯥꯔꯜꯁ ꯀꯧꯏ ꯃꯣꯏꯒꯤ ꯇ꯭रेनिंग ꯒꯤ ꯔꯨꯠꯁꯦ ꯁꯤꯅꯤ ꯃꯣꯏꯁꯦ ꯐ꯭लोरिडाꯗꯒꯤ ꯊꯣꯛꯂꯛꯑꯒ ꯆꯤꯀꯟ ꯔꯣꯛꯀꯤ ꯖꯒꯥꯁꯦ ꯁꯤꯗ ꯕꯣꯝ ꯊꯥꯗꯔꯝꯕ ꯑꯗꯨꯒ ꯒ꯭ꯔꯥꯟ ꯕहामाꯗ ꯆꯠꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐ꯭लोरिडाꯗ ꯍꯜꯂꯛꯀꯗꯕꯅꯦꯕ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯍꯧꯔꯛꯈꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯇꯝꯗꯨꯗꯒꯤ ꯋꯦꯗꯔ ꯀꯩꯀꯥ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇꯗꯤ ꯂꯩꯔꯝꯗꯦꯀꯣ ꯑꯗꯨꯕꯨ ꯃꯣꯏꯅ ꯐ꯭लोरिडाꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯄꯨꯡ 2ꯃꯨꯛ ꯐꯥꯔꯀꯥꯟꯁꯤꯗ ꯋꯦꯗꯔꯁꯦ ꯆꯦꯟꯖ ꯇꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯗ ꯃꯣꯏꯒꯤ ꯂꯤꯗꯔ ꯆꯥꯔꯜꯁꯤꯅ ꯂꯦꯞꯄꯦꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯇꯧꯔꯔꯣꯏꯁꯦ ꯍꯜꯂꯁꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯆꯥꯔꯜꯁꯤꯅ ꯀꯝꯄꯥꯁꯁꯤ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯀꯝꯄꯥꯁꯇꯣ ꯌꯥꯔꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯝꯄꯥꯁ ꯑꯃꯃꯨꯛ ꯄꯨꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯝꯗꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯃꯥꯅ ꯃꯥꯒꯤ ꯇꯤꯝꯒ ꯀꯟꯇꯦꯛ ꯇꯧꯅꯕ ꯃꯇꯝꯗ ꯃꯣꯏ ꯀꯝꯄꯥꯁꯁꯤꯡꯗꯣ ꯑꯗꯨꯁꯨ ꯆꯦꯛ ꯇꯧꯏ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯒ꯭ꯔꯥꯎꯟꯒꯤ ꯇꯤꯝꯅ ꯃꯣꯏꯁꯦ ꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯃꯦꯕ ꯃꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯗꯤꯔꯦꯛꯁꯟꯂꯦꯁ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯃꯣꯏꯁꯦ ꯃꯥꯏꯀꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯏꯌꯔꯀ꯭ꯔꯥꯐ ꯑꯃꯃꯨꯛ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯊꯥꯈꯤꯔꯝꯃꯤ ꯃꯣꯏꯗꯣ ꯊꯤꯅꯕ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯑꯃꯨꯛ ꯃꯥꯡꯈꯤꯕꯅꯤ ꯃꯣꯏꯒꯤ ꯂꯥꯁ ꯃꯦꯁꯦꯖꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯐꯝꯗꯨꯒꯤ 100 ꯐꯤꯠ ꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯀꯅꯣꯃ ꯆꯥꯛꯄꯒꯤ ꯇꯥꯏꯞ ꯇꯧꯋꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯂꯥꯏꯠꯇꯣ ꯑꯗꯨꯝ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏ ꯀ꯭ꯔꯤꯁꯇꯣꯐꯔ ꯀꯣꯂꯝꯕꯁꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ ꯐꯥꯎꯕꯗ ꯌꯥꯎꯔꯤꯕꯅꯦꯕ ꯃꯐꯝ ꯑꯁꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯑꯒ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗꯅꯦ ꯃꯥꯒꯤ ꯀꯝꯄꯁꯇꯣ ꯌꯥꯈꯤꯗꯦ ꯂꯝꯕꯤ ꯃꯥꯡꯉꯤ ꯍꯥꯏꯗꯅ ꯀꯣꯂꯝꯕꯁꯁꯦ ꯃꯥꯅ ꯇ꯭ꯔꯥꯚꯦꯜꯒꯨꯝꯕ ꯇꯧꯕꯁꯤ ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯃꯗ ꯑꯗꯨꯝ ꯏꯌꯦ ꯑꯗꯨꯗ ꯃꯥꯅ ꯆꯍꯤ 1492ꯗ ꯀꯔꯤ ꯏꯒꯦ ꯍꯥꯏꯗ ꯀꯝꯄꯁꯁꯨ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯤꯌꯥꯗꯁꯨ ꯀꯦꯟꯗꯜꯒꯤ ꯇꯥꯏꯞꯇ ꯃꯉꯥꯜ ꯑꯃ ꯇꯥꯔꯛꯄ ꯃꯥꯜꯂꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯕ꯭ꯔꯨꯁ ꯖꯔꯅꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛꯁꯦ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯗꯒꯤ ꯁꯔꯚꯥꯏꯚ ꯇꯧꯔꯒ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯃꯍꯥꯛꯁꯦ ꯕहामाꯗꯒꯤ ꯐ꯭लोरिडाꯗ ꯇꯣꯏꯅ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯄꯥꯏꯂꯠ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯡ 1.5 ꯆꯪꯕꯅꯦꯕ ꯐ꯭लोरिडाꯗꯒꯤ ꯕहामा ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯥꯅ ꯄ꯭ꯂꯦꯟꯁꯦ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯃꯊꯛꯇ 10,000 ꯐꯤꯠ ꯋꯥꯡꯅ ꯄꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯋꯦꯗꯔ ꯀꯔꯤꯝꯇ ꯇꯧꯔꯝꯕ ꯅꯠꯇꯦꯀꯣ ꯅꯣꯡ ꯃꯪꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯀꯗꯕꯒ ꯑꯃꯠꯇ ꯃꯥꯟꯗꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯅꯛꯁꯔꯛꯄꯗꯒꯤꯗꯤ ꯍꯧꯔꯛꯑꯦꯅꯦ ꯂꯩꯆꯤꯜꯒꯁꯦ ꯃꯨꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯦ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯀ ꯅꯠꯇꯦꯀꯣ ꯂꯦꯞꯇ꯭ꯔꯕꯅꯦ ꯃꯐꯝꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯝꯒꯦꯕꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯕꯅꯦ ꯑꯗꯨꯝꯅ ꯕ꯭ꯔꯨꯁꯅ ꯁꯨꯝ ꯄꯥꯏꯔꯛꯄꯒ ꯂꯩꯆꯤꯜ ꯀꯩꯀꯥꯁꯨ ꯁꯨꯝ ꯊꯥꯕ ꯍꯦꯟꯖꯜꯂꯛꯈꯤ ꯃꯥꯒꯤ ꯄ꯭ꯂꯦꯟꯗꯨꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗꯨꯁꯨ ꯃꯊꯧ ꯑꯝꯇ ꯇꯧꯔꯝꯈꯤꯗꯦ ꯃꯉꯣꯟꯗ ꯌꯥꯎꯕ ꯀꯝꯄꯥꯁꯁꯨ ꯃꯊꯧ ꯇꯧꯔꯝꯗ꯭ꯔꯦ ꯀꯝꯄꯥꯁ ꯍꯥꯏꯁꯤꯗꯤ ꯇ꯭ꯔꯥꯚꯦꯂꯔ ꯑꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤꯗꯅ ꯑꯗꯨꯅꯁꯨ ꯄꯨꯟꯁꯤ ꯀꯟꯒꯗꯧꯔꯤꯕꯅꯤ ꯕ꯭ꯔꯨꯁꯁꯨ ꯃꯥꯏꯀꯩ ꯈꯪꯗ꯭ꯔꯕꯅꯤನ ꯀꯝꯄꯥꯁꯁꯦ ꯆꯦꯛ ꯇꯧꯕꯅꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯝꯗ꯭ꯔꯦ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯈꯜꯂꯦ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯐꯣꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁ ꯑꯃꯅ ꯄ꯭ꯂꯦꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯥꯟꯈꯤ ꯒ꯭ꯔꯥꯎꯟꯒꯤ ꯇꯤꯝꯁꯤꯡꯅꯁꯨ ꯃꯥꯒꯤ ꯂꯣꯀꯦꯁꯟꯁꯤꯡꯁꯦ ꯈꯪꯃꯥꯡ ꯃꯥꯡꯈꯤꯕ ꯊꯦꯡꯅꯔꯝꯃꯦꯕ ꯑꯗꯨꯕꯨ ꯕ꯭ꯔꯨꯁ ꯄꯥꯏꯕꯗꯤ ꯂꯦꯞꯇꯦ ꯃꯥ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯔꯛꯇꯨꯗ ꯑꯗꯨꯃꯛ ꯄ꯭ꯂꯦꯟꯗꯣ ꯄꯥꯏꯔꯒ ꯂꯥꯛꯏ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯩꯆꯤꯜꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯈꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯒ꯭ꯔꯥꯎꯟ ꯁ꯭ꯇꯥꯐꯀ ꯀꯟꯇꯦꯛ ꯇꯧꯔꯦ ꯑꯗꯣ
ꯊꯧꯗꯣꯛꯇꯨ ꯊꯦꯡꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯗꯣ 45 ꯃꯤꯅꯤꯠꯇ ꯈꯛ ꯐ꯭ꯂꯣꯔꯤꯗꯥꯗ ꯌꯧꯔꯒ ꯂꯩꯔꯝꯃꯤ 45 ꯃꯤꯅꯤꯠꯇ ꯌꯧꯕ ꯍꯥꯏꯔꯤꯁꯦ ꯄ꯭ꯔꯥꯛꯇꯤꯀꯦꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯐ꯭ꯂꯣꯔꯤꯗꯥꯒ ꯕꯍꯥꯃꯥꯒꯁꯀꯒꯤ ꯗꯤꯁꯇꯦꯟꯁꯁꯦ ꯉꯁꯥꯏ 250 ꯃꯥꯏꯜꯁꯅꯦꯕ ꯂꯥꯞꯄꯤꯁꯦ ꯑꯗꯨꯅ ꯄꯨꯡ 1.5ꯗꯗꯤ ꯌꯧꯐꯝ ꯊꯣꯛꯏꯅꯦꯕ ꯃꯁꯤꯒ ꯂꯣꯏꯅꯅ ꯄ꯭ꯂꯦꯟꯗꯨꯒꯤ ꯃꯣꯗꯦꯜꯗꯨꯁꯨ ꯁꯥꯕ ꯃꯇꯝꯗ ꯄꯨꯡ ꯑꯃꯗ 180 ꯃꯥꯏꯜꯁꯀꯤ ꯁ꯭ꯄꯤꯗꯁꯦ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ 45 ꯃꯤꯅꯤꯠꯁꯇ ꯐ꯭ꯂꯣꯔꯤꯗꯥ ꯌꯧꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯦꯕ ꯃꯥꯅ ꯐ꯭ꯌꯨꯜ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯅ ꯊꯣꯛꯄꯗꯒꯤꯗꯤ ꯀꯣꯟꯅ ꯃꯥꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯏꯈꯤ ꯑꯗꯣ ꯁꯤꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯣꯏꯒꯦꯔꯥ ꯃꯨꯚꯤ ꯑꯣꯏꯒꯦꯔꯥ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯣꯏꯒꯦꯔꯥ ꯑꯁꯨꯝꯅ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛꯁꯦ ꯊꯣꯛꯂꯛꯏꯁꯤꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯤꯁꯇꯤꯔꯤꯌꯁ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃꯗꯁꯨ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤꯒ ꯄꯨꯟꯁꯜꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯍꯟꯕꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯇꯣꯉꯥꯟꯕ ꯊꯤꯑꯣꯔꯤꯁꯤꯡꯒ ꯇꯥꯕꯗꯣ ꯑꯗꯣ ꯇꯣꯉꯥꯟꯕ ꯃꯤꯁꯇ꯭ꯔꯤ ꯌꯥꯎꯗꯕ ꯐꯦꯛꯁꯤꯅ ꯕꯣꯔꯤꯡ ꯆꯨꯕꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯥꯟꯕꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯤꯒꯤ ꯍꯤꯔꯝꯁꯤꯗꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯅꯔꯤꯅꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯝꯃꯦꯕ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯃꯅꯨꯡꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯂꯩ ꯃꯗꯨꯗ ꯆꯠꯂꯒꯗꯤ ꯑꯦꯂꯤꯌꯟꯒ ꯎꯅꯩ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯝꯅ ꯁꯔꯆ ꯇꯧꯕ ꯃꯇꯝꯗꯁꯨ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜ ꯍꯥꯏꯕ ꯈꯛꯇꯗ ꯃꯨꯚꯤ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯨꯚꯤ ꯃꯌꯥꯝꯗꯣ ꯌꯥꯝꯃꯟꯗꯅ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕ ꯋꯥꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯃꯈꯜꯅꯤ ꯑꯦꯂꯤयꯟꯒꯤ ꯃꯔꯝꯗꯒꯤ ꯍꯧꯔꯒ ꯚꯨꯠꯀꯤꯅꯦꯕꯨ ꯍꯥꯏꯕꯋꯣ ꯑꯗꯩ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯣꯏꯅ ꯋꯥꯈꯜ ꯁꯥꯒꯠꯄꯗ ꯌꯧꯕ ꯃꯑꯣꯡꯗꯨꯗ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨꯁꯨ ꯂꯣꯏꯅ ꯏꯔꯒ ꯊꯥꯗꯣꯔꯛꯑꯕ ꯉꯥꯛꯇꯅꯦꯕ ꯑꯈꯟꯅꯕ ꯊꯧꯗꯣꯛ ꯈꯔ ꯑꯗꯨꯁꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯈꯔꯗꯣ ꯍꯥꯞꯄꯒ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯈꯪꯗꯣꯛꯄ ꯉꯝꯅꯔꯣꯏꯗꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯖꯕꯗꯣ ꯑꯗꯣꯝꯅꯁꯨ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯁꯇꯤꯔꯤꯌꯁ ꯑꯣꯏꯔꯒ ꯍꯧꯖꯤꯛꯅ ꯁꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯉꯥꯡꯅꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯈꯟꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯐ꯭ꯂꯣꯔꯤꯗꯥꯗ ꯆꯠꯅꯤꯡꯕ ꯇꯥꯔꯒꯁꯨ ꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯁꯤꯞꯁꯦ ꯁꯤꯖꯤꯟꯅꯔꯒ ꯆꯠꯀꯗꯣꯏꯅꯤ ꯆꯠꯄ ꯃꯇꯝꯗ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯔꯣꯗꯁꯦ ꯁꯤꯖꯤꯟꯅꯔꯒ ꯆꯠꯀꯅꯤꯗꯅ ꯑꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯍꯦꯚꯤ ꯇ꯭ꯔꯥꯐꯤꯛ ꯖꯣꯟ ꯑꯃꯅꯦꯕ ꯑꯗꯨꯝ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯒ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯚꯦꯜ ꯃꯌꯥꯝ ꯑꯃ ꯇꯧꯅꯕꯅꯦ ꯃꯐꯝꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯔꯤꯖꯟ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯅꯤ ꯏꯟꯁꯤꯗꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯔꯝ ꯈꯪꯕ ꯉꯝꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯇꯞꯅ ꯇꯧꯗꯨꯅꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈꯠꯂꯛꯏꯅꯤꯗꯅ ꯑꯗꯣ ꯁꯤꯒꯤ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯔꯝꯗ ꯒꯨꯒꯜꯗ ꯉꯥꯏꯍꯥꯛꯇꯪ ꯊꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯥꯏꯕꯗꯤ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯃꯐꯝꯁꯦ ꯇꯣꯞ 10 ꯗꯦꯟꯖꯔꯁ ꯔꯤजꯟ ꯍꯥꯏꯗꯤ ꯋꯥꯔꯜꯗ ꯁꯥꯊꯤꯕ ꯃꯐꯝ ꯊꯤꯕꯗ ꯇꯣꯞ 10ꯒꯤ ꯃꯅꯨꯡꯗ ꯐꯥꯎꯕꯗ ꯆꯜꯂꯦꯅ ꯍꯥꯏ ꯋꯥꯔꯤ ꯈꯔ ꯍꯦꯛꯇꯅ ꯆꯨꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯐꯥꯎꯕꯗ ꯃꯐꯝ ꯑꯁꯦ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯃꯦꯞꯇ ꯐꯥꯎꯕ ꯃꯦꯟꯁꯟ ꯇꯧꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯑꯦꯁꯅ ꯐꯥꯎꯕꯗ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯃꯃꯤꯡ ꯑꯃ ꯑꯣꯏꯅ ꯊꯥꯗꯦ ꯋꯤꯀꯤꯄꯤꯗꯤꯌꯥꯗ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯃꯤꯅꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯗꯦꯐꯤꯅꯤꯁꯟꯁꯦ ꯀꯃꯥꯏꯅ ꯍꯥꯞꯀꯦ ꯍꯥꯏꯕꯗ ꯑꯔꯕꯥꯟ ꯂꯦꯖꯦꯟ ꯑꯃꯅꯦꯅ ꯍꯥꯏ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯦ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯃꯁꯨ ꯂꯩ ꯂꯣꯌꯔ ꯂꯤꯁ ꯍꯥꯏꯗꯅ ꯁꯤꯒꯤ ꯂꯣꯌꯔ ꯂꯤꯁ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯁꯤꯞꯄꯤꯡ ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯃꯅꯦꯕꯀꯣ ꯃꯁꯤꯗ ꯋꯥꯔꯜꯒꯤ ꯂꯩꯔꯤꯕ ꯁꯤꯞꯁꯤꯡꯁꯤꯒꯤ ꯗꯇꯥꯁꯤꯡꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯥꯎꯒꯗꯣꯏꯅꯦꯕ ꯃꯁꯤꯗ ꯁꯤꯞ ꯀꯌꯥ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯀꯌꯥ ꯃꯥꯡꯈ꯭ꯔꯦ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯔ ꯑꯃꯅ ꯃꯔꯝ ꯂꯩꯅ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯕ ꯌꯥꯎꯏꯀꯣ ꯑꯗꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗ ꯃꯔꯝ ꯈꯔꯅ ꯈꯪꯕ ꯌꯥꯎꯅꯤ ꯈꯔꯅ ꯈꯪꯗꯕ ꯌꯥꯎꯒꯅꯤ ꯑꯗꯣ ꯈꯔꯅ ꯑꯃꯨꯛ ꯁꯨꯡꯐꯪ ꯐꯪꯗꯕ ꯐꯥꯎ ꯌꯥꯎꯒꯗꯣꯏꯅꯦꯕ ꯑꯗꯣ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯃꯐꯝ ꯑꯁꯤꯗ 8,634 ships ꯂꯥꯜꯂꯒ ꯆꯠꯂꯦ ꯑꯗꯨꯗ ships ꯑꯅꯤꯈꯛꯅꯦ ꯔꯤꯄꯣꯔꯠ ꯂꯥꯛꯏꯁꯦ ꯃꯁꯤꯒꯤ ꯑꯇꯣꯞꯄ ꯃꯔꯝꯁꯤꯡꯒ ꯌꯦꯡꯅꯔꯨꯔꯗꯤ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯈꯪꯅꯕ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯣꯏꯒꯦꯔꯥ ꯐꯤल्म ꯑꯣꯏꯒꯦꯔꯥ ꯇꯨꯔꯤꯖꯝꯒꯤ ꯑꯣꯏꯒꯦꯔꯥ ꯄꯨꯊꯣꯛꯅꯔꯛꯄꯗꯣ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯍꯤꯡꯉꯒ ꯂꯩꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥ ꯇ꯭ꯔꯤꯕꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯀꯔꯤ ꯍꯥꯏꯒꯦꯕꯨ 75 ships amadi aircraft mangkhren haiba mafam asida ado atop mafam kayaga compare toruba matamdasu mafam amada sigumba incident sa thokdaba natte Japan dasu sigumba mafam amma lay triangle shape da hariba mafam asina dragon triangle haragasu thone mafam adudasu 1945 ta S6M0 hariba aircraft ama kai ki adda aroiba message oina pilot tun hairami
something is happening in the sky is opening up haidana adugi matungdagidi ngasi phawbada mafam aduda kari thoki haba kanamtana khangdi asumna amukasu dragon triangle sida 1980 da am leader Sir Harris masigi sip achob amani ko khanghodna mangkibani adu chamana ngasi phawda kadai da chakrage haba kanamtana khangdana leiri dragon triangle Harris su Bermuda triangle Harris ga chamana aduga thoiba thodok sisu adumak manai adu iba taragasu Bermuda triangle Harris sina hena khagnaba hele amnabasu hele sina kaigino haba matamda economy do Hollywood ta sigi maramda putho iba movie singsa sumaina dragon triangle gi maramda puthok tri Bermuda triangle gi maramda book mayam ama tho ido adu main tawdana dragon triangle sigi maramda su thok tri haba tare sina maram oiraga Bermuda triangle se hena fauri bani masig loina atopa amana Bermuda triangle ga dragon triangle ga sa latitude amata da lay aduna su sigi maramda atopa wari gamna tho ibani ado ngasigi matam sitadi thaudok si karigi tho ino haba sa akhana na haiba mangamdri adu mamangi Ellen Austin gi captain gi wari do aina ningsing biyon haikibado adu su chumira lalera habado khangdri ko aduga Mary Celeste gi wari do adugi septuda gi su life boat lebado adu su manga men haibadi sumaina tawrumba su yai sip to khudong thiba tabdagi aduda yawriba passenger sing do lokthok tabu yadadana life boat to da miyoy sing do hondokpo oiramagadi kanana khang aduga mamangda aina wari ayamba pankibada compass yadi habse toina taramani ko kaidongeda compass amada adomna north direction cha north side cha habtare sida leiba matamda aikhoigi earth sigi geographic north side tagi khara tongan na point tawgani habadi manadabani aduduna earth ki su pole ani leidana ko amana magnetic pole system habamaga aduga sisina compass ta uriduni aduga amana geographic pole system habamaga sisina earth ki ungbagi axis sida base tawgani sigi geographic north pole harisa sisina amo true pole haraga su khangni aikhoigi earth sida su jaga khara lay aduda aikhoigi compass check taw matamdadi asengba north pole ulakpa lay asengba north pole ulakpa matam sida kai hagena khangna ge haba matamda agonic line haraga khangni hariba agonic line se mafam hongaga ta lay aduga matam ke adage su hariba agonic line masigi center right aduda Bermuda triangle da taraga lay aduduna kai doge haba matamda anama matamda compass ta problem la ise aduna direction khangba ngamdabani 19 gi matamda gi haba tare matamdu da investigation team gi report ama lakki aduda kai hage bu masipumna maksa aikhoi miyoy bana lan bane human error amani hadna hai mafam aduda compass failure na maram oraga lambi khangdabani aduga last ta thawlo ki bani sini adubu hawjiki matamda di GPS leire makal GPS na tabakaya amasu leire dana aduna hawjiki matamda sigi maramda pakna tadabani masiga loinena Bermuda triangle hariba mafamsa sidasu methane hydrate ki fill lay aduna methane eruption tawba matamda isinga punchunaraga bubbles abadi kongwonsa yamna thoi habatare aduna kaidorogeda isingi chang se hantarabanina icham chamba isingi chang sipna taroga chalido si ngamaktabadagi isingi chang hantarabanina habadi med density hantarabanina sip to look kibadi sumaina harisi karigino habadam experiment tawba matamda su khangba ngambagini ko habadi kongwongi maramna sipse look kibaya habasi si khaknatana US ta spec mayam amsulai habadi hurricane tawba nonglai nusi tawba sigi maramna su oirakpa yai kana su hainai habadi example oina Florida habatare sida nonglai nusi se yamna kana tawe sigi maramna effect torpasu oiramba yai kana haina basu lei Bermuda triangle da su chapmanai maram am khakki maramna aduda incident thokani habalai tongan ba maram mayam malai 2016 da su University of Colorado gi scientist team na satellite image ama lokthokpani Bermuda triangle chigi aduda makhoina hexagon shape ki lechil uba phangki aduda normal oine hekta uba pot natiko maram am sulairi bani hariba hexagon gi legit cha airborne amagum na mathau tawina hai asumna 175 miles per hour gi changda man head to ngam medna hai aircraft amada aduna kaidoge da aircraft se pungkai ka han bangam ga doini scientist na research taruba matam da su makoina mafam asi chahi kaya fajana analyze tawraga thami maduda kari khangba ngamge bu masa human error adudigidi bad weather aduga atopa mana unpredictable situation hai tare sigi maramna thodokchi thoine hai batare masiga loina mafam asi dami kaya ama trouble tawbuna maram oiraga so sigi wari sa ayamra taba phagwani maya masida wari solution jarage mayamna wari se nungai bi bataraga di like share amadi subscribe taw ka bigano
ꯃꯌꯥꯝꯅꯁꯨ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ 9774505165 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ WhatsApp ꯅꯝꯕꯔꯗꯨꯗ ꯑꯗꯣꯝꯅ ꯍꯥꯞꯅꯤꯡꯂꯤꯕꯗꯣ ꯅꯣꯠꯁꯇ ꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔꯗꯨꯗ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯤꯟꯗꯨꯅ ꯊꯥꯖꯟꯕꯤꯔꯣ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ